Nungshibeini Nungshimanbei haina mingthonba young films production ge taranithoi suba oina puthokpa web series amagi season 2 ngasi palace compound leiba Manipur style film development society ge palace auditorium da hounabi matung ina release toukhibaga loinana screen touduna meeyam da utkhre web series release tawbagi thoram aduda oinam AC ge MLA irengbam nalini Film Forum Manipur ki Chairman L. Surjakanta Sharma, Smart Security Service ke Secretary L. Pratap Amade, Thambal Mari College ki Department of Physical Education and Sports Science ki Assistant Professor Dr. L. Valeswar Namaru iba mitunglen singoina saryaki. Web series asida Dayananda S. Sonia, Kishan Jitesori, Heli, Yaishna, Lia, Modubala Amade, Alina Yauna, Sagnairaba artist kayana tongan basaktam langli. Web series asigi story na Binde Chingthamna ibane. Director na Thoiba Soibamni aduga producer na O Ibo Choba amasong L Naralmani ni Thoramaduda Oinam Esigi MLA Irengbam Nalini na hai Malemgi miyamna sakhang nariba lamdamasigi art and culture ga mari lainaba hiram singda hawrugliba naha kayana thoglaktuna chen chongba simag yamna phaba khongtang amani masigi manung channa Manipuri film gi lamda talent lairaba naha kaya thoraktuna artist kaya puthorakpa si afaba khudamni ngasi release tawriba web series asida Nauriba artist kaya na masa-masagi talent kaya utoktuna mai pakpa web series ama oiba ngamliba si thaganingai ni haiki. Hawulat iba artu pamjaba naharol mayam amada sigumba film sing si puthokna aikhoigi Manipur gi oiba film gi society sida asauba kari haini inod ama haptana aikhoigi Manipur si art kilam da kumang chasan bangamba adumba state ama oibangam na bagi adumba hona haning bagi adumba message amasu ehak art kilam da khong thangje leiba isa sing inau sing punamaki mafam da haijaningi aikhoigi Manipur haibasidi art and culture da phauba sports da phauba lamdam ama oibanina aikhoigi isa isu singna art sida Khong Tangjanduna, Aikogi Manipur si, art kilamda, Pauba, Awang Batakta, Tamnaba, Hona Haningi, Sunso Isoidana, Suhonarakani, Haiwapan Si Tanjari. Nakalamarom web series asigi director Thoiba Soibam Hai, Nungshibeini Nungshimanbei Hairiba web series asida Saruyariba artist Singasina, Masa-masada piriba character sing ado mapung phana pubang ambagal loinana singthaningai oiba performance sing utkhi web series asi namnabo panabada artist ki masinga si yambana khudong chataba khara makhaidi thengnakhi web series asina Manipuri film gi anoba artist kaya puthokpaga loinana makoi gi talent sing ado uthoknaba tanja ma pinaba honabani haina so bahangna makha tana phongdokhi Film se hujiki chaliba train sigi haijab tare hana leiramiba pasta puthokiba film sing dagi hujiki top audience singi karigumba khara aigi oinadi uba phangjai maramdi Manipur film gi tonganba wari masat ama oina uba haijab tare haide hana puthokiba wari sing sidagi top wari akhanna wari puthok taragadi hujik chaliba youth sing adagi di teenager sing sina adugi metik pamba adugumba wari oigene na inju khanje season 3 se almost hogji fauda koi 70% cover to ngame 30% remaining koi namdaba leiri adubu yam athubada koi nammaga season 3 se ikui dabida koi miyam da khushina nabagi damakta yam kanna tawrang tawri adubu season 2 sigi hek ikan kanadana haijab tare koi season 3 se miyam da khushina nabagi damakta koi sem sajari ne hojiki inkhalak liba angang sing naha sing sina ko yamna nungsi nungongi oi poti oi doine aduga yamna amaga nungsi na baje naha ni na inkhalak pa matamni na amazo loi nungsi na baje faungne ko adu dai dang sagi ningsing hen bihar ba mi sina nupi sina yamna nungsi jaba magi salangan ba haise magi da makta yamna hek angang ori ngai naha ori ngai de hongna khonarak pa do mana nungsi jaba do adu duna magi ngasagi nungshiba je ko na thangde ngasagi hero sina sung ya bidraga su magi nungshiba sina thamoi sengba asengba nungshiba oigi bajina ko na tungda mai pakhi magi nungshiba sina mai pakhi ba oi doine aduga tongan ba thoidokpa atoppa di ke sudaw je de sumaina sumayam gi nungaina ba entertainment oina ko sum haktang pothana ba oina tawgi bani